MSPDCL MSPCL นะทบัก cancellation เตาคิบกิ August อันนี้ดะเกากันนี่เตารัมบับบันตางมารีดะโอยนะเตาระกันนี่ไฮรี MSPDCL MSPCL gi English ngani taramapan gi thabak ki exam cancel taw handuna haidok tababu yaning da ba oina August ki tang ani da kawgan hi haina tarma ban adu maitai irol iyek loina silol apun malup milal kanglai pa ki hana dagi lauthok tuna laikhraba mahairoi singi maitai mayeki aiba changdam naba leibana handokle aduga lakliba chaichat marigi ahing nongyai dagi pungkun marigi oina tawragani haina exam asida candidate oikiba yumkhaibam manosna phongdokre wafamasi ngasi milal kanglaipa ki mayai loisangda pangthokiba pawmi singa unaba amada mahakna phongdokhibani nauna tawgadoriba banasi gi matangda exam asigi candidate singsu khanaduna yanare hairi pawmi singa unaba duda milal gi general secretary pawnam thakaban hai milal gi aiba changdamnaba asigi yenglaga ban asi handoknaba wafamadu exam thariba candidate singa yanare Maramaduna exam asida saruk yagadaba singna isada chingnaba leitana hana milalna lauthokiba exam gi numit aduda soidana saruk yabiyu makhoigi khongfam asi milalgi maikai dagisu thagatpa phongdokpaga loinana angamba mating pangani haiki aiming hai khaiba manos ai MSPCL amasung MSPDCL gi 2019 da kaubiba adugi candidate abane koi haukiba tarik kunma panda koina presta koina phongdokhiba laiba tarik kuncha mathoi ahing nongyai dagi pungkun marigi oiba shutdown amai koina lauthoksikhiba do koi Milan gi mete meki oiba koi chahi kuding ki pangthokpa competition ama lairamana maram oiraga koi makhatana koi laiba tarik marigi ahing nongyai dagi hauraga pungkun marigi oiba general secretary koi laiba tarik kun marigi ahing ase koina hauragani haiba koi gi shutdown asida koi manipur da lairiba koi CSO sing amadi koi civil society club organization singa koi gi strike asibu mating pangbiyo support tobiyo haina koi media gi thongda thamje na milan maya loisangda pawmi singa unabagi adugumba kudung saba tanjam khol lobjari je tangai padana ngarang je MSPCL amadi MSPDCL na aduda moi gi equipment oiruba raidan test yauruba candidate singa koi gi 31st ki ahingdagi 24 hour gi total shutdown amkha korpusina maram orakanda hojik milalna laiba ki thak da pangthoka doriba mitei meki mahiroi singi oiba mitei meki atoi changdam da ba siga mari leinana aikoi madugi total shutdown to handopio na makoi da haijabani makoi na harau rauna milana lon meki changchalak pachida aikoi support tawum thuina haiduna makoi na suamna support tawbirakpa amadi makoi na harau rauna yabirakpagi da hanbada lakpiriba koi gi candidate singse koi gi maikai dagi kai kun baduma usage loinana koina milana changchalak kadoriba mairui singi oiba mitei meki changdamna ba asi tang ani da pangthoka doriba si makoina kauramniba total shutdown si tang ani bo koromba se tang ani bo si suspend tawbigiba suspend tawre haibaduma makoigi maikai dagi thambirakba loinana makhata ba pungjang makoina chu buji media gi thongda thangre masigi dama aikoi milana ju milan gi pungjang da sabat pirakpagi dama makoina changchalak pa pungjang da ju milan gi maikai dagi ikai kunna baga loinana aikoi sabat chagani haibagi wafam sima akoi lakiriba media gi sanam singda thamjage loinana numisida yawgadoriba akoigi mahirui singi exam asi kana bamatana aki tujungba yawdana koi ban blockade leitre habiduma thamjabaga loinana punamangna saru yabinana ba media gi isinau sing mafamda thamoi sengna milangi maikai dagi wafam sima thamjari